Mekiras thabang mafamda chatludre mayumda dumak halai. Mapa ibungoso hojikti mayumda lengdana leiri machanupana ngantana lakpaduda ingangai. Kaidaure pung ama phawba tadrine ngalida nupa macha. Isa khara nungaitri. Asita makhumlami ahenba karisu khumlamdre. Maithongdadi tari nungaitabagi sakta mama mairaba karisu hairudre adamak phamduna leihawi. Bimoti na mamanabigi mayumda laaga wari kana sari. Rita, nasanupidubu kari hotnarige. Handak doctor tamba loibada ngairida intern puri Jenningsda. Phaine dudi yamna mahabu laitabro. Laitiye hospital da chatki. Bimoti na matang yam sarabani tawrise. Rita na hoine nangi nasanupadusu yarene nupi thiba. Aduni hairage khalibani ne aisu nangonda. Rita na hoine imung adu yamna chawbadubu natomtana waramani ne. Adugi budi ne nupa macha ama lei. Ado ibema dubu kari maming haibano. Langlen haibani. Oh halakpagi matamdi oidribara. Wali ngahak pung manga adai halakani. Wali ne hojikti pung ani phawba tadri. Phari ngasi dihan khragi amukona lake korita. Asumna Bimoti gari tagadu wari sana duna imungdagi thoglai. Bimoti su driver na lawba laktuna chatkri. Mayum yoruppaga mairabada wari tammi. Sanakya aikhoigi imanabi Ritado khangbiribro? Khangi. Thaina nanga papa dana yam chatpa khatpado natro. As tanja sida yarise kainumta haige tawbani. Hairo tarage. Mahagi machanupi ama lei. Handak doctor tammi swai masaksu phajai aikhoi bungogi sembirasidana ima oiba yam pahamimni aidi. Ai siza migi apamba haiba ma leine adumna tawganu ko nachanupagi sunu sijaba misak leiramgani ne. Leiramoi ai khangi isagi magun. Yare siza thok thak tawranu nachanupagi sune khangadabani. Asi hairamlaga maira bhagotuna chatkre. Somdana thoisna du mathwai ama inung nungaiti WhatsApp ta Mekiras ta message thabani adubu offline adumak lei. Mekiras mathwai nungaitribani haidana rumdu thonglon badagi hanglakte. Ngasai pung ama tadringai dagi sanggibaduna hauji pung manga tara phawba surasta phone tawduna chak chararoi sak haplanu haiduna su haidurai. Kari matawnu khangde tawribadu sahi kaya pakhangoiduna laklaga nungsijare haina khanba miduna atopa nupaga wari sanarambagi nungaitriba haidura. Sanahal machanupigi kada lai aduga tablapna. Sanahalna thoibiya nakhoigi nayambagi mamanabane haiba nanga number lainagibado adugi number amta piyune. Thoisa mapana haibani na pikri kai leirake haiduna hangningbani aduga hanglubagi upai leite ma. Sanahal number da lauraga thokre aduga Mekiras ta call tawi. Mekiras ahanba call tawbada pairakte ani subada su pairakte. Sanahal na last oina amutang tawge haiduna tawbada pairai. Mekiras na kanano? Sanahal khondadu da khitang nanglap tawna. Ainy bungo. Kanano ayedya? Khoi mani tumbagi makhurado ni ne. Mekiras siplambadagi phukagotli. Babo khangjaudre saubiba yade ko. Number khangdabadada kanano malori. Kaideda. Baba, kay laibirage. Aina nahan nangondagi lawba paisado. Adugi interest kaya oigani. Kamay tawgani haibado hanggi tawgani. Yarni da pabong. Interest lawroy. Pabong oina ngamakanda adum piro. Kisyo kaide. Ay kem khande da. Piraso edi lawroy ko. Nachana mating tawgani pabong. Paisado yami ni he. Nang nawana tansaraga ipanung. Wado haiba phawba loide. Mekiras na phathatli. Aduda khangdeda aidi lauroi pabong nachana mating tawbani awana tarakanda mating tawbasidi hauna sani sigi wasi to asida. Sanahal noklaga onthonei kaikreda phare dudi nongma hek aikhoi sida jak chaba duni adu nang bunga sai khoi thoibiyogi school da uine kaubani nang tade. Mekiras lala tawna kaino ne aikhoi ngang su tamba adugi lawba lakpani da. Oh phare dudi nang sangbaga ne sida law ko aduga sak sarasi. Ohoi babong. Asi hairaga mabani phone thamnari. Mekiras to WhatsApp ta changduna thoisnana tharakliba message tu da munna yengi.
ngasai aina kaubani tadi nangdi. Mekiras murum soli matonda. Nanu nupa to paga wari sanaraga aina nuoga yengu hairaba kari ngano khangdi. Message to reply MP. Oh, khangdre ne aidi adum chatle. Minute khara leiraga thoisna message amuk tharai. Oh, kaidoba lakpano. Angang matamba. Kai ming kauge haise. Nang khangaroi. Matamnina. Exam karam ka loiduino. Day 25 ta. Waline larik patho. Asi haram laga Mekiras offline laigri. Thoisna so haibe illiba haidura khangde. Offline chattuna larik pakri. Roger sunu pithi gibadagi punse haibaga pakna yakhidri. Nongma makhoi mari do cafe amada changduna chapo chaba chatli. Mani to mana. Naturi tha phadri thiba punsi kaidi yadre ne ha. Itu na haiba khara injaye noishu tawrakhini matam wali tawrinida. Srinivasna. Sakhum daro romance ka tawdro noi. Film da yam tawdai ne. Tawi kaino lem thaya di. Nahandi ne ima changlaktana sopi bani. Mekirasna sokini yam okte bana. Salai, nupi phabo koi da bana na kari khangdawrige. Kuiraroida koirani aisu. Kanano aise? Milai haidok pa yade. Madhongna khangningkhreda. Mani tombana. Oine masak yenge. Pamuida utpa tumgi niba. Itu da hen braise. Salai, natu kyam phajaradana sakta aduga. Ai mitadi yam sathina phajare. Mekirasna adubudi nangana sak samanai nabani makthi ba chapmanai ba. Mabani gi wari da Srinivas ka mani tombaga dinoi. Asam nang hak pullaga pong manga tarakpa dwaida makhoi maridu mayum da chatnakhre. Mekiras mayum de yorakpaga mama ana kausinduna wa ama hairai. Bimotina yengoi ima siware ne nangbu gyan taro ne bunga. Yam ngalli ma ai dugum matam nati ko ai sahi 23 subada ngari. Sab sare ni nangba yare ima siam ware. Haksang sajil oina ni khadoi ma. Napabunga sabe manai da ko nang swa. Sigi ro risana sai sa. Sigi su amagi suni. Haro ware ai. Ai gatina ba imana bi malaye. Magi masana biduga nanga sakhangna ningba. Kaidawdui ba. Yada brane. Nupi na ga yam pun base ai pamde. Haina deba nangana khangi du dima. Hai, karino hajikte dugumba do yadre. Aina wase khanglagadra na koithoga haibani. Hoi ma oi papa mi haiba. Mado doctor su tamni matik su sabsare. Yare taning redui wado amona palakano ima. Asi hairam laga Mekiras saurap tawna kakhatkri Bimoti na lauduna lehawi. Bidyaga thoisnaga do lairik pani haidana thoisnawagi yumda bidya do lai. Lairik pade anidu phone da earpiece tinjilaga wari kana tari. Ningol Nachom gi YouTube channel da thagat liba nang na hindi aina tadi duni. Ani do no fe tawdana ka sutari. Episode to taba loiraga thoisnana. As yam cha e haiba lembagumba nu pama pami. Bidyana aduni haise yam nusidro se nare kaina tabada hidak thilaise. Thoisnana no ai khogi laibak tati phangaroi ko. Aduni haise as yam chaida thadoila si suba nungdi nusiri haidokri ni mana. Ani maksi nungsinari ne haidok tabaine. Hayengai ba wadori da ko. Lairik pa loire ai chatlage yumda khoi mana ne hekta lak thari eba. Hoi chalo lao thindoke. Asi hairaga mabani do wari sanaduna tholai Bidyana. Exam se yeng loidore ko. Tuyep ka do ka dorabani ne. Thoisnana amu loidore. Tuition sing do puna tamina si ko. Hoi chatlage ko. Physics ti Monday day hongni. Pung ahum ni ko kauni mu. As hawat patanduri he. Ashumna matam khara hokri. Thoisna hoi gi shu exam loikri. Tuyep ki tuition chatpa horai. Phone kaya paiba sangdri Mekiras ka siyam na pau phaunadri. Hana dawna Mekiras larik ta phajana honda jarasanu khanbagi karimata hairudri. Thoisna su thoina kashu khanjiludi. Asumna makhoi singdu masa gi thabakta amana ama haidoknaba sangdri. Thoisna hoi gi su exam loirabanina mapa sanal na mani tombada hairaga Mekiras pasag amutang pizza si haiduna hairai.
Manitombana Mekirasna paudu haibada Mekiras irai laina hoi haidorai. Asumna yanaraba matung lakliba Sunday sida sarasi haiduna hairai. Sunday si kuidri numitu Friday tabani Mekiras ti Sunday ngaibada khitang waba thokadauri. Thoisnaga Mekiras ka message thanari. Mekirasna kege chapolero haino. Khangdida apama madum hairauda khangdemni isa chalaga khaladi phaba hekta hairo obo kaino. Pare pare adui numituda nangna pamada leirage. Hoi tuition chat poweraba haure kai subject no physics ka chemistry haure maths ti Monday de haurani. Oh pai pai kano no ko aduga haido wa amadi leiri kai wano haise lei wa ma haini hairaga sungai haidi hairakte Thoisna sum Mekirasda ka hena dum loina sali unaba yadabi chiknabidu tawkhidi. Thoisna na Mekiras ki matawduda tasengna ma Mekirasda close oigibani ama magi wanati. Thoisna na Mekiras se kai oi kai thabak tawi haibana chingba khangdi ma hanglubasu tawrudi. Mekiras ti Thoisna da wari phajana sanabi advice omumukbi lairi ki wari. Thoisna na khangrakan Mekiras da hangba asumna mabani ti close oina kibani. Matamnadi kanashi thingba ngamdi. Mekiras na wana ngaijarakpa Sunday numitu yauri. Mekiras nganta hawgatuna magi nongmagi ayukta tawba routine sing tawi. Ngai walk out tawraba matungda Mekiras irujathoi. Irujaba loiduna washroom dagi tholaaga magi dress happa cupboard to manaktuda changlai. Aduga dress khalli. Mekiras si nongmatama dress khandabani. Apaiba ama adumak lisanbani. Adubu ngasidi mayamna khalli. Ama mang puthok litni ama mang puthokaga yengni. Ngasidi ma white machugi men shirt khodang full sleeve oiba ma litli. Slip to haifit takhatli aduga black machugi formal pen ama setli. Khongumna dark brown machugi ama formal shoes ama tongi. Oigi khusadana silver machugi wristwatch ama si. Yengbada masa yam nana ui. Phibamne kuchuduga setorakpaduda chap sanakri. Mini hek ubada asigi nupasidi masa yamna nali pose yamna tai kaina hainabaduma oiri. Loishinba loirakpada pung 8 helami. Mekiras hobe gari sodo pairaga mapabungda hairamlaga chatkri. Mekiras nahan mamana nupi thibagi maramda nupi ama khangnaw hairakpa numitagi mamada pakna kaungangidri aduna mamada hairamdi. Mekiras gari da thaudoga tholai. Manitombogi mayum yauri. Gari do mapanda khamlamlaga Manitombogi imungda changlai. Sumangda arunga sakiga suwari sanaduna leirami. Kananoma lakpagi sawumduda onthoktuna sakina haraw kausili. Aima isa la bro lao nangi marupto magi kada laibani chango. Hoi ma. Mekiras asi hairamlaga Manitombogi rumda kakhatkre. Manitomba phamduna laptop yengaga leirami. Rumga thongang dorakpaduda Manitombo onthoktuna yenglai. Mekiras oirambaduda noklaga hairai. Laaba lao ai sasitu call tawgen tawrambani. Ngana dum laaba ado noida tawduira. Akoi tawduni laani moisu hinjang kai ka leiraga thamabani sembasu loiri thongdawda ngairi. Laone dude hekta horasi. Manitomba hoi haiduna rumdagi anido tholai. Makhada kitchen lomda lakpada Thoisna hoisu kitchen da leirami makhoi punna sanalna bungo hinjang sidi noina thonglage hairi bro. Manitombana hoi ai thongage. Pare dudi maningde da thonglasi ko. Manitomba hoi du chak thongnaba maningda kanna semli. Makhoi du semba kari no loiri. Manitombana thongba hogtkre. Thoisna sa maningda awarapa kari yengduna lei. Mekiras Thoisna da haifer pit yengi. Mamangda phamalaga dumak yengduna leiningbani adubu upai leite. Thoisna di karisu khanda magi tawpam thokpa tawduna lei. Mekiras su phone metlaga lei. Insta changduna ngaihak scroll tawduna yengbada mi amane isai ama khak thagatpadu thengnaruri. Isai mektuda sumna hairi. Fazai khanna yenglubani yengluraga sum ngawali. Ngawruraga amuk pamlai pamlagana hena nungsiri nangse aigi oiragi. Asumna isai du sai Mekiras tadi isai do mangoda ipanda pankri.
Momon noklaga dumak yengaga lay Manitombana. Karino isaydubo hanjin hanjin taningdi muthalo yare. Manitombana wangang lakpaduda Mekiras Manitombada yenglai. Taning bay ni tarise. Toisna laybra na yenglakpada layramdi sangkraba mali. Asam na chak isin loiraga chak toklaga makoy dong hak imong da pothanay. Toisna na mabungda koy ba chatlusi haydana kanna takli. Manitoba ding ngamloy angang na irang yam pamno hayna mayamba na dum na hayrakpaduda. Toisna sauraga paithoklaga lay. Mekiras na tapna. Nong balok chatpadi kaide lao salusi kana chase hayno. Toisna na fit tawraga imanabi mahurake aduga chalasi ko. Imanabi mahurake aduga chalusi ko. Manitombana as angang sida mo hauriro. Nong dinabu phatabado namanabse sumaina phawo kaino khongde. Mekirasna nong phadok chatpadi ke shukai de minangbo. Adide ai losilugi ko imanabi su call tawrurage. Asi airam laga Toisna chatkre Bidyada call tawi Bidya su satpane hairadi hekta yai. Loshila age hairaga loshinkre Bidya su. Loshin baloiraga lai Toisna kanna dress khalli. Toisna Bidya don sinduna ai kaise tuino bai. Bidyana asigi perera pense black ise asi selo. Puriti white machugi figure sat oversize kise sililo. Khongupti converse wasiga tomo. Okay. Dressing the set baloiraga masando mukpun amuk thadok tawi. Last ururung silaga hair clutcher amana chapsap silaga tholai. Mayam boy su geta ngaiduna lerami. Mekiras onthorakpada Toisna do hek ururi. Kashu keshin batawrudi adumak chamna phajai. Ka hena yeksin makhochin batawdana chamtak adumak kezai. Manitombana kuigre oiba sakto kashu phajararoye. Is nangondagidi aini hele. Ngangna duna makhoidu gari duna kakhatle. Aduga thauba hokre Mekirasna. Satuisibo kaidano. Toisnana phajaba mafam amada yare do maide. Phajabadi phajaba ngaktani chaninge do kaidano haibanida. Manitombana yam lapadi chatkamsida swai phau chase horen thengni bhalakpada. Mekirasna adudi finding ka do chalasiko. Asi hainaraga makhoido haitharakli. Gari manungda Toisnaga Bidyaga do wachap engchabe ngangi. Manitomba somumu yausili. Mekiras di yaudi ngangnaribada dumak nokfit tawi. Sumlakpa na mapamdu yauri. Gari park toksilamlaga ticket kaktuna changlai. Toisnaga Bidyaga di haubadagi hauri photo namba. Mekiras Toisnagi photo amalona namki. Toisnaga mayambaga namba loiraga Mekiras ka mo naminage haiduna anido naminay. Hek yengbada anido yam chanay. Mekiras di photo namkibaduda wakal inung tanungay kri. Pung ahum tarakpa doayda chatlasi haiduna makoy mari thoglai. Lambida Mekirasna sapa chakise. Manitombana as wathi warem tawranuda. Toisnana ihai chase. Thibong ne haidi nang suba kusini kaino. Bidyana ta Manitomba nang sinatugi achapot kamta leramoi. Is itu gadi sati na nilay rise noy gidi leningde. Mekiras to makoy nang ngarito taraga noklaga lay Mekiras na. Mina kayda saru si hay no na hanglibasiti kumbi pote ba noy. Toisnana timer de sangse. Hoy adu di dom sa lagi ko. Asum na chapo charu si hay raga mulai makoy marido changlai. Toisnaga Bidyaga do photo na mapin riba mali adu magnam do na lay. Manitombana nasak singduwa ko. Kusini. Mekirasna achapo se khalo aduga mungnamo. Minudo yenglaga achapo chaning basingdo order tawkhri. Achapo to su puthoklaga charaba matung bill pay tawramlaga makhoi mari do thoklai. Mayum yobada pung 6 tagadawri. Bidya su mayum da thilami. Toisnaga Manitombaga su thamlami. Mekiras lagi haramlaga chatkri. Mekiras mayum yoraklaga gari do geres da thanamlaga imung da changlai. Surasakom da isay gangang do na layrami. Nungsibi nangi saktam urubada. Mudyam nungay bro mo ba? Kara nungay yambong cha. Pay. Ado ay sa hablano ay sa roy ko. Hoy, ado nga say de chat kraga hausi tali yambong cha kay sa luino.
Nupi lumba chatloini. Lumba na kanaroida pusilao. Yare yare khadang dinang ni tenjale. Asi haram laga Mekiras magi lumda kakhatkre. Mekiras na seluba dress omdok laga phamung da hipthakre. Phone puthok laga maga taisnaga naminakhiba photo yenglaga mongo nok laga lei machinda soli. Angang oiri khara leiraga phongdokki tawbani. Yadre samnung siba heleeba. Phonglani koiraroi. Hairagida mina hankrani ba soidana. Photo sina frame chalaga thamage. Asi hairaga mathantaga nokfe tawi. Thamoida fumduna thambado lamhenba pakhang aduna pamlaktri. Magi thamoida phauribado tamningli mangonda nungsiri thamoi sengna nungsi haiba wahai si khaktani mana hainingbasu.